ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯝꯗꯇ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯉꯁꯤ PR ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯅꯩꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯩꯇꯩ ꯔꯤꯁꯔꯖꯦꯟꯁ ꯐꯣꯔꯝ MREFꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯗꯣꯔꯦꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯄꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ NG ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯌꯥꯝ ꯗꯦꯕꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯗꯥꯡꯄꯣꯛ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯑꯃꯗꯤ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧꯒꯤ ꯑꯀꯣꯏꯕꯗ ꯅꯧꯅ ꯁꯥꯒꯠꯂꯛꯂꯤꯕ ꯀꯣꯏꯂꯥ ꯂꯣꯟꯕꯒꯤ ꯕꯤꯇꯨꯃꯦꯟ ꯃꯤꯛꯁꯤꯡ ꯄ꯭ꯂꯥꯟ, ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯔ ꯑꯃꯗꯤ ꯕ꯭ꯔꯤꯛ ꯐꯤꯜꯁꯤꯡ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯖꯤꯟꯗ꯭ꯔꯕꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ JAC Against Polluting Factories Industries in and Around Moidangpok, New Kaithalmanbi amadi Moidangpok Khunaugi Executive Member Longzam Bizuna Fongdorakli. Chief Minister N. Biren Famdagi Lauktolaba Matamdata Manipurda Tangdu Leitaba Hanjilakani Hainakhiba adu ngasi PR laglaba matam asidadi asengba Tangdu Leitaba Manipur ama oiraklabra haiba adu miyamna nainafam thoi haina Maitai Resurgence Forum MREF ki General Secretary Oinam Dorena Fongdorakli. Wafam asi ngasi Manipur Press Club ta pangthokhiba paumi mifamda fongdokhibani mahana makha taraduna hai hauzik iramdam asida tangdu leitaba hanjilakle haina leiringai cheirakta ikui kuidana mairoi ama kuki singna khundaba jaujang teki mafam amada changsinkhibadagi ngasi fawba thiba khangdana leiri amadi tha asigi nipandagi Manipurda free movement lehalagani haina Union Home Minister Amit Shahana pikhiba thajaba ngasi kadai fawbada free movement leirabage haiba khangminasi haike hanagi Chief Minister N. Birenbu forum asina saugatpa nate adumoinamak luchingba asina palingai matamda Manipurda ILP chatna hankhiba FMR lokthokhiba kokila lolup singna leinaramba su handokhiba kaya asi thagatningai ni haike mahana makha taraduna N. Birenbu Chief Minister famdagi lauktokraba matungda Manipurgi apunbagi saktamda external force amana iramda masibu chalairakpa dauna tawriba asi miyam punna khangminaba changi amadi N. Birena sagatlamba asengba tangdu leitaba amadi apunba Manipur amagi manglan adu mangphaunanaba pentoktuna leibagi mahutta nena tadana leiriba Manipur asi mahusagi fibamda puraknaba punna hotnaminasi miyam tumina leithokpa chumloi haiba wafam thamke Miyang amada CM Biren lokthokhibai matangsida dissident BJP ki group khara adagi magi Congress ki group khara adagi sam kuki ki party khara ki kogi yamna near goal haitare darkar khudam hojimo lokthokba yade habi mongda ma lokthokraga next adugi lokthok matungda ultimate oiba magi vision amadi karkari tawde ada bajing dudi amta hojiko uba khangda same situation duda biski oiba point jima wari saragadi masamona thamamge ma lokthoga phani haraga jo hongbadi udaba samsam nairada nahan nupi macha ama leitabado khoyam nuaite electrical nupi du kana oiramge hai kada Myanmar manungdagi refugee camp da legadaba nupi macha duna relief camp normal relief camp da leram adi tadi akhona nahandagi lan toriba lan ji mam problem yam tho level point du root cause di immigrants in illegal immigrants chagat na level tor adu hojik su leiriba pham de correct hong balete root cause du kaim ta adu gi pot dum tawraga legidaba du gi di nuai tin phim cha du adu hojik su immigrants in the changai refugee camp da leibagi mohta normal mafam da leiri hayosi wek se ta adu sigi mata ta khona CM Biren da khoi support to gi wafam nate mana tawramba thabak khara khoina remind to ningi tonigo point je khoigi 2019 da khoigi history wala lehogadabda inner line permit che chana gi magi achobwa thudam logi adagi hojik myam hominarga chatminarpa matamda premium regime lokthokpa ko adagi michang khaina ba Assam regiment gi Assam sorry regiment at Assam rifle gi battalion khara moi chingna badagi moi du mafam du dal hendadna moi do top mafam da posting thagri digi matakta su chatna lamba jing da hojik scrap to machun traga ju wari di sanadana dile hendina ma ju handokidra will power ma tumba thogo magi mathona jing tu jo koina appreciate to ba ya ba jaga di lei
Kaisampad Lemezam Laikai Thiba Kangana Leirakliba Luwangthem Mukespu Mari Lainaba Authority na Numinini Fawagi Manungda Mahaki Langla Langzin Pipa Thiba Ngamdrabadi Mahiroi Singhi Oiba Akanba Khongjang Changsilagani Haina NG College Students Union gi General Secretary Thiam David na Fongdokre Pharmacy Ngasel Lamfel Pata Laiba College Sida Paumi Singa Unabagi Thoramda Mahakna Fongdokibani Mahakna Makata na Haikibada Chatliba Tha Sigi Haukiba Tang Tara Taruktagi Mafam Kangdana Thiba Fangdana Leirakliba Kaisampad Lemezam Laikai Luwangthem Gyanendra gi Machanipa Luwangthem Mukesh asi Hauzik NG College da 5th semester Tamliba Mahiroini Mangkriba Mukesh CCTV footage kayada kadai fawba changki haiba khanglibani mahangna paikiba phone trace tawba matamda karamba mafamda fangki haibasi official paper thoktuna khanglaba fawba mahaki langla langjin ama fawba piba ngamdriba asi yamna laibak thibani Thiba Kangdana Leirakliba Mukesh Mari Lainaba Authority na Numit Nini Fawbagi Manungda Mahaki Langla Langzen Piba Ngamdrabadi Mahiroi Singhi Oiba Akanba Khongjang Changsilagani Haina Fongdorakli Luwangthem Mukesh na Mang Mafam Khangdana Mangkibaga Mari Lainana NG College Student Union gi Maikaidagi Thamoi Sokna Nungaitaba Fongdoksari Amadi Mari Lainaba Authority Singna Mangkriba Mahiroi NG College ki Luwangthem Mukesh 5th semester Kaiba Mahiroi asibu Athuba Matamda Uthopinaba Mari Lainaba Authority Singgi Pukning Chingsinjari Amadi Nungaitaba Fongdoksari Mahiroi ama Mangkiba Haibasi Satra Singgi Kunaida Amangba ama Chawna Purakani Authority Singna Mari Lainaba Authority Singna Athuba Matamda Uthopinaba Ningsingjari Masi NG College ki Student Union gi Maikaidagi Keski now sing Kojaribagi Maramdi, Numit Karani Mamang the Mangriba, Kasampa Lemzam Nakai, the Luwangthem Mukesh, NG College Hoji, 5th semester Tamdiam Hiru, Shibu, Mari Lainaba Authority Singna, Nigi Marunda, Mari Mafom Pukina Hajari, Amadi, Masida Pukida, Taragadi Sata Singu, Akan Bakunjang Sanction Navagi Makasiam Sajari. Moidangpok New Entertaniment amadi Moidangpok Kunogi Akoibada Nauna Sagat Lakliba Koila Lonbagi Bitumen Mixing Plant Illegal Oiba Stone Crusher amadi Brick Fill Sing Lengakna Atuba Matamda Thingzindrabadi Infaljiri Lambi Thingzilagani Haina JAC Against Polluting Factories Industries in and around Moidangpok New Entertaniment amadi Moidangpok Kunogi Executive Member Longzam Bizuna Fongdorakli Pharmacy ngasi Moidangpok Makha Lekaida Moidangpok New Entertaniment amadi Moidangpok Kunogi miyamna no dust no smoke no noise clear air clear water noise free surroundings our rides safe paddy field for hunger free future haiba placard kaya paiduna famkiba wakat mifam amada fongdokibani Mahana Makha Taraduna, Kumza Lisingani Sumna Kunmathoidagi Hoduna, JAC Asina, Manipur High Court Wakatuna, Athingba Thamduna Lairiba, Stone Crusher Singh, Court ki order bu Thawoi Usitabagum Ngasi Su, Jalaiduna Lairi. Masida Natana, Mafam Masigi Akoibada, Koila Lonfam Bitumen Mixing Plant, Amadi, Breakfill Kaya Amasu Sagalakpa Sida, Mafam Masigi Akoibada Kundariba Praja Singda, noise pollution Tokhan Batanatana, air pollution Amadi Atay Kudong Chadaba Kaya Mayok Nahale, Amadi, Hariba Mafam Sing Asi Kunja Singna Kudiek Biduna Hangba Yaroi Haibagi Athingbasu Lady Haiki, Hariba illegal Oiba work site Sing Asi, Lengaki Maikaidagi Hayeng Fawbagi Manungda, Thingzindrabadi Infaljiri Lambi Oiriba, National Highway Asi Thingzilagani Haiba Warep Sing JAC na Laure Haiba Wafam Sing Fongdoke. Aikoigi Moidangpok hariba kunsidaisda koila lonbagi adagi stone culture aduduga jekon mayamsi lingkhanabagi tawrakba rai tarba matungda court ki tarakliba rai dubu thawoidadana makhadana 2021 da tagraba rai du thawoidadana ngasi thawbada sathadana nung takpagi sathadana lairiba court asi sarkar ki maikaidagi sumiyeng changbiyu aduga tawrakliba thabak asi Niom Sumlibra natraga Lalibra High Court to Sarkar ki Maikaidagi Yenbiraga, Yang Sansinabagi Damagda, Equagi, Lekaista Ladyba, Maida Pipe Amasu, Club Ki, using Equipuna Manapunzan Zaraga sit in protest Pangtok Sabani. Aduga housing Lekai Kunchida, Atopalam the Gilaglaga, Anova Son Kajar, Chekon, Mayamamat, Linkana Nabaki Torang Tona Lady, Aduga Masida Linkalagiba.
ꯆꯦꯀꯣꯟ ꯑꯗꯒꯤ ꯁ꯭ꯇꯣꯟ ꯀꯜꯆꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯃꯇꯝꯗ ꯐꯠꯇꯕ ꯃꯥꯡꯍꯟꯕ ꯄꯣꯛꯄ ꯄꯣꯂꯨꯁꯟ ꯊꯣꯛꯄ ꯑꯔꯥꯡꯕꯒꯤ ꯄꯣꯂꯨꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯒ ꯂꯩꯅꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯑꯣꯅꯔ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯁꯤ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯆꯕꯅꯤ ꯀꯪꯂꯩ ꯌꯦꯜꯍꯧ ꯑꯔꯤ ꯁꯤꯅꯥꯏ ꯁꯤꯟꯗꯝ ꯁꯪ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯎꯔꯤꯄꯣꯛ ꯑꯆꯣꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 6ꯀꯤ ꯕꯥꯃꯣꯟ ꯃꯥꯟꯇꯣꯞꯇ ꯀꯃꯤꯇꯤ ꯑꯣꯐ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯋꯥꯖ ꯌꯣꯖꯅꯥ ꯎꯔꯤꯄꯣꯛ ꯋꯥꯔꯗ ꯅꯝꯕꯔ 6 IMCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯀꯪꯂꯩ ꯏꯃꯥ ꯂꯨꯞ ꯒꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ RK ꯁꯅꯥꯍꯟꯕꯤ ꯂꯩꯃ ISM ꯏꯝꯐꯥꯜꯒꯤ ꯐꯣꯔꯃꯔ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯅꯤꯡꯊꯧꯈꯣꯡꯖꯝ ꯔꯟꯖꯅꯥ ꯗꯦꯕꯤ ISM ꯒꯨꯋꯥꯍꯥꯇꯤꯒꯤ ꯔꯤꯇꯥꯌꯔ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯈꯔꯤꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯁꯤꯡ ISM ꯋꯥꯔꯗ ꯅꯝꯕर 6ꯀꯤ ꯀꯣꯔꯄꯣꯔꯦꯇꯔ ꯇꯧꯔꯥꯡꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯩꯇꯩ ꯀꯤꯌꯔꯇꯦꯀꯔ ꯑꯥꯔꯇꯤꯁꯤꯌꯟ ꯍꯦꯟꯗꯂꯨꯝꯁ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯈꯥꯏꯗꯦꯝ ꯇꯔꯨꯕꯤ ꯂꯩꯃ ꯋꯥꯔꯗ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ISM ꯋꯥꯔꯗ ꯅꯝꯕर 6ꯀꯤ ꯀꯣꯔꯄꯣꯔꯦꯇꯔ ꯇꯧꯔꯥꯡꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯖ ꯌꯣꯖꯅꯥ ꯋꯥꯔꯗ ꯅꯝꯕर 6ꯀꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯁꯪ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯩꯇꯩ ꯀꯜꯆꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯪ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯁꯪ ꯑꯁꯤ ꯎꯔꯤꯄꯣꯛ प्रजा ꯈꯛꯀꯤ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯣꯛꯈꯠꯅꯕ ꯇꯝꯕꯤꯍꯧꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯀꯪꯂꯩ ꯌꯦꯜꯍꯧ ꯑꯔꯤ ꯁꯤꯟꯗꯝ ꯁꯪ ꯍꯥꯏꯕ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯨꯑꯣꯏꯅ ꯄꯟꯖꯔꯕꯗ ISTVꯅ ꯄꯨꯊꯣꯛꯇꯅ ꯍꯥꯏꯔꯤꯕ ꯏꯆꯦꯁꯤ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯃꯤꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯄꯣꯠꯅ ꯃꯥꯡꯈꯤꯒꯗꯧꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯗ ꯍꯤꯡꯍꯟꯅꯕꯒꯤ ꯑꯗꯨꯝꯕ ꯀꯣꯄꯔꯦꯠ ꯑꯃ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯃꯗꯨꯒꯤ ꯑꯗꯨ ꯄꯥꯎꯗꯨ ꯌꯦꯡꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ISTVꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯠꯂꯒ ꯃꯗꯨ ꯁꯥꯅꯤ ꯍꯥꯏꯗꯅ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯪꯒꯥꯖꯕꯅꯤ ꯍꯦꯟꯗꯂꯨꯝꯁ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯑꯥꯔꯇꯤꯁꯤꯌꯟ ꯈꯥꯏꯗꯦꯝ ꯇꯔꯨꯕꯤ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯄꯣꯠꯁꯛꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯁꯪ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕꯇ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯇꯝꯕꯤꯗꯨꯅ ꯃꯥꯡꯈꯤꯒꯗꯧꯔꯕ ꯀꯜꯆꯔ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯝꯗꯧꯅ ꯌꯣꯛꯈꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕ ꯋꯥꯠꯂꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒꯤ ꯄꯣꯠꯁꯛꯁꯤꯡ ꯃꯣꯟ ꯃꯃꯥꯏ ꯄꯣꯠꯂꯣꯏ ꯃꯄꯥꯟꯅꯆꯤꯡꯕꯁꯤꯡ ꯃꯤꯔꯩꯕꯥꯛꯀꯤ ꯄꯣꯠꯁꯛꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯏꯄꯥꯁꯤꯡꯅ ꯏꯄꯥꯕꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯟꯅꯕꯤꯔꯒ ꯁꯥꯕꯤꯔꯛꯄꯁꯤꯗꯩꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯁꯦꯟꯊꯪꯁꯤꯗ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯔꯤꯕ ꯄꯣꯠꯁꯛ ꯁꯤꯟꯅꯥꯏ ꯁꯤꯒꯤ ꯁꯤꯟꯗꯝꯅꯕꯁꯦ ꯌꯣꯛꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯏꯄꯥꯕꯣꯏꯒꯤꯁꯨ ꯌꯥꯝ ꯆꯥꯎꯔꯕ ꯂꯃꯟ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯟꯖꯩ ꯑꯗꯒꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯠꯇꯗꯤ ꯄꯤ ꯇꯥꯗꯧꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯄꯤꯁꯛ ꯄꯤꯛꯉꯩꯗꯒꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯏꯔꯤꯕ ꯑꯕꯣꯛ ꯑꯁꯤꯅ ꯑꯕꯣꯛꯕꯦꯝ ꯑꯁꯤꯅ ꯇꯝꯕꯤꯔꯝꯕꯗ ꯑꯩꯗꯤ ꯀ꯭ꯂꯥꯁ 4ꯗꯒꯤ ꯍꯧꯅ ꯑꯩ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯏꯖꯔꯦ ꯃꯌꯥꯝꯅ ꯎꯔꯤꯄꯣꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯩ ꯁꯪꯂꯦꯟꯁꯤꯃꯁꯨ ꯐꯪꯖꯔꯦ ꯑꯋꯥꯠꯄ ꯁꯦꯟꯐꯝꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯩ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯞꯄꯤꯔꯛꯄꯁꯤꯒ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯌꯦꯡꯂꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯊꯝꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ N. ꯂꯣꯀꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯕꯥꯏ ꯑꯦꯅꯨꯑꯦꯜ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯅꯦꯁꯅꯦꯜ ꯄꯤꯌꯔ ꯔꯤꯚ꯭ꯌꯨ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯔꯤꯁꯔꯆ ꯖꯔꯅꯦꯜꯒꯤ ꯚꯣꯂꯨꯝ 36 ꯏꯁꯨ 38 ꯖꯅꯋꯥꯔꯤ ꯖꯨꯟ 2025 ꯐꯣꯡꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ MUꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ N. ꯂꯣꯀꯦꯟꯗ꯭ꯔ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ L. ꯕꯤꯔꯖꯤꯇꯥ ꯗꯦꯕꯤ ꯗꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁ ꯄ꯭ꯔꯣꯐꯦꯁꯔ N. ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤ ꯗꯤꯔꯦꯛꯇꯔ IQAC ꯄ꯭ꯔꯣꯐꯦꯁꯔ A. ꯔꯥꯖꯃꯅꯤ ꯐꯣꯔꯃꯔ ꯗꯤꯟ ꯐꯣꯔꯃꯔ VC ꯏꯟꯆꯥꯔꯖ ꯄ꯭ꯔꯣꯐꯦꯁꯔ S. ꯁꯅꯥꯇꯣꯝꯕꯤ ꯔꯤꯇꯥꯌꯔꯗ ꯑꯃꯗꯤ
former Dean School of Humanities retired Professor N Aruna hariba miyoi asina athoiba mitung lensing oina saruk yakhe. VC Professor N Lokendra na makata na haikibada NEP 2020 lakpaga loinana mahiroi singda yariba makai mama lolda takpi tambi naba haibagi wafam leirabanina aikoi gi hawalagliba mahiroi singi yenglaga makhal khuding make larik sing asi Manipuri londa handoktuna amadi itoktuna thamba tangai fade UGC na su khanghalakpagi matung ina undergraduate amadi postgraduate ki tongan ba course singi translate tauba amadi itokpagi thabak kanna chathari Manipuri lol asi nipan suba schedule da chalaba Sahitya Academy na su sakhangduna loan asida miyoi kayada award piduna ikai khomnaba udlipani asiguma loan asibu hena masak thokhandiba Manipuri department asina lawriba amadi honariba thodang asibu thagatpa fongdokhi was bifurcated from Manipuri department, and linguistic was established in 1980. And subsequently, this language was recognized by Sahitya Academy, and a number of our authors, literators, poets, translators, they were awarded Sahitya Academy Award by the Government of India. The language was also included in the 8th schedule of the Indian Constitution. Now, the University Grants Commission is interested in getting all the undergraduate and the postgraduate textbooks related with different courses, with different programs of study, written or translated into Manipuri language. Oza walingai cherakta lairiba oza transfer tobagi mayokta mahiroi singna principal room so lonsen kre oza suna laitreba mayai lambi college tagi oza transfer toba haibase mahiroi singi hak matpani transfer gi order kak trifauba matam kaktana principal room so lo lagani haina College Students Union gi General Secretary Ichau Wairokpam na fongdorakle Solon baduga mari lainana Ichau Wairokpam na makhata na fongdorakpada Mayai Lambi College ki Department of Economics ki oja mari laigadabagi manungda oja ahumna chalaiduna leirakle masida waliba oja ama hapiraknaba mahiroi singi maikaidagi mari lainaba authority da haikiba leire adumakpo mahiroi singna thamkibo wafamgi na thaiduna waduna leiriba subject asigi oja hapagi mahud hana leiriba sidagi amuk transfer tawkiba haibasi mahiroi singi oina tasengna laibak thibani amaromda oza ani lehoriba sigi manungda oza amadi chahi asigi manungda retire tawgadabagi ngaiduna leirabani semester ahumgi leiriba mahiroi chani rom asi oza ani asina karamna mahi takadawribano thawong asi mahiroi singi hak matpagi thawongni Oza transfer tauge harabadi waliba oza hana hapsil laba matung tau college asigi principal nasu oza transfer taubagi process tauba yaroi hairaduna college asidagi oza transfer tauba yaroi hairaduna mari leinaba commissioner director amadi local MLA da memorandum su pisilagani haiba wafam thamlakhe Labor card holder singi kumja lesing ani sumna kunitho gi pithoktana lairiba educational benefit atubada pithokpiyo haina Valley and Hill Labor Union Group Manipur gi General Secretary T.A. Sakina fongdorakle wafamasi ngasi Manipur Press Club ki thangjing hall da pangthokiba pawgi mifam amada mahangna fongdokibani Mahangna haikibada construction labor singi kumja lesing ani sumna kunmathoi gi pithoktana lairiba medical benefit amadi atai pending lehoriba benefit sing athubada pithokpiyo karigumba mari leinaba amadi lengakna tabidrabadi labor card holder sing punsinduna makhal makha kaya gi khongjang changsinnaba sem saragani loinana Valley and Hill Labor Group Manipur asi kumja lesing ani sumna taramathoi da construction workers singi yaifanaba khanduna lingkhatkibani Matamadudagi ngasi fauba labor card holder singi yaifanaba thabak tawduna lakli amadi labor singi machani leiba khaktagi oiba children education benefit 2021 pikraba matung kumja lising ani sumna kunithoi gi oina mari leinaba che chang thajin kiba kuirabasu ngasi fauba pithoktana leiriba asi athuba matamda pithokpiduna labor singna thengnariba awaba asi kokhanbiu haina mahangna makha tarakle construction worker aibasi suraga nomaga kano tawjabani adubu hajik plan gi matam sidaida hujik charak chahinga iba matam sidaida thabak subam japam khangdaba adagi athapada chalaga thabak suramba mayam singdu subam leiraktaba sugumba yamna khudung chadraba matam sidaida yaraga ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯡꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯉꯥꯡ ꯑꯅꯤ ꯐꯥꯎꯕꯒꯤ ꯄꯤꯔꯤꯕ ꯏꯗꯨꯀꯦꯁꯟ ꯕꯦꯅꯤꯐꯤꯠ ꯑꯁꯦ ꯆꯠꯂꯤꯕ ꯊꯥ ꯁꯤꯗꯩꯗ ꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗꯩꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯈꯤꯕ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯀꯩꯅꯣꯗꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯏꯕꯤꯗꯅ ꯒꯕꯔꯅꯔꯒꯤ ꯃꯅꯥꯀꯣꯡ ꯌꯧꯅꯅꯕ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯥꯀꯣꯡ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ
यूनियन की माइकईदगी वफम असे हमजबनी मसी अखोना प्रेसता मियाम पिजिरे पाउजुल असिना कईगुंबा सरकार असिना थबक उन्थोपीद्रगदी मणिपुर लेरिबा बेली एंड हिल लेबर यूनियन की माइकईदगी मखा ताब कई तौरकदगे हाबिरुदे कोई सीएम सादुन लेजरी हौजे हौजे मणिपुर थेंगरीबा असि अधिकमति वारे लोयना युजिंग लोयादा लेरिबा कंस्ट्रक्शन वर्कर की लेबर कल पाइबो सिंगसिंग मसा मसु सिंगसिंग थेंगरे बाबा बसी येंबिरगा मंटु गोमेना हुमतमदा थबक लखुल पिरकने हाबिगे थाजक थमजब लोयना कोई हुमतम थबक लखुल पिबो हाइदुना हाइजरी na iraipa kannaba amadi isana isabu ngakthokjanaba matam pumnamakta lanmi amagi punsi mahingda hingbagi chatnabi amuk hodokjanaba hotnaba changle maram asina thogliba irang asida langi mahai tamduna lekhraba nahasingi mahai sing adu manghandana thawai tharabasu iraibak pudi kalamdaba yade haina leiba tangai fade haina phongdokhe interim council gi chairman na makhatana red army singna ichang thongna amadi thongna leina ningtam yawol lantheng chathaduna IOF ka aphongba amadi aronba lan chathaba sina aikhogi mangkraba ningtamba hanjinbagi amatta ngairaba upaini haibasi matam chupada thamoida thambiyu haiba wafamsu phongdokhe General Headquarter da pangthokpa thorom amada Red Army RA ge Chief of Army Staff na athoiba mitunglen Charge the Affairs Medical and Family Welfare na thorom mapu amadi Deputy Charge the Affairs Finance Department Organization 1 amasung Organization 2 na athoiba lengbirapa sing oiduna pangthoke thorom asi maru oina haukiba kumsing lesing ani ge subna kunhumdoi May 3 dagi ngasi fawba loiba naidana chatharakliba irang asina thokha ningdaba thodok kaya thoktuna mayum makai mai thadok kiduna ngasi mak lanjena duna lairiba irai chasing ngasi fawba mafam khangdana lairiba ichelinaw sing amadi irang asida thawai katkraba laikhidraba singbu ikai khumnaba uchaduna Red Army singna kokta amuba machugi ko yet fi yetuna thoram pangthoke thoramgi ahobada Chief of Army Staff na party gi firal sing khatpaga loinana laikhidraba thoba singda revolutionary gun salute piduna ningtam yawol gi mapung phaba ikai khumnaba utke Chief of Army Staff na Kangleipaki ningtam lanjang asida Red Army singna laugadaba thodang sing balladuna Red Army singi mathona hena hapke Chief of Army Staff na makha taraduna hai hauzik oriba Kangleipaki fibam asi loilam mapu Indiana President's rule ki makhada suspended animation thamjinduna militarization gi luza daba saklon kayana lamdam asigi Kanglaicha singi hakpu makhata na ikai khumnadana ba pre-plan tawraga chatharakpa thawong amani oirakliba fibam asina Kangleipak loisilage kangkhong chahelage haina sinbani haibada haiman bathokloi haina phongdokhe pre-pak amadi Red Army na Red Army Uprising Day gi tawram kari maram gi damak pangthoklibano haibasi aikhoi punna khangminnaduna party gi chatna kanglon ngakna chatuna pre-pak na pamliba Kangleipakta ningtamba chaukhatpa manaba khunai ama puraknaba ningtam yawol lantheng chathaminarasi haina Chief of Army Staff na makhata na phongdokhe Nifumanga suba Red Army Uprising Day thoram asi United Base Area da leiba Red Army gi 707 Mobile Battalion da su NSCN GPRN gi Chairman Sir Young Ang na atoiba mitunglen Red Army gi Base Area Secretary na thoramapu amadi Camp Commander na atoiba lengbirakpa oiduna pangthoki atoiba mitunglen na maira chukhatuna thoram haudoklaba matungda thoramapu na lupki firal chingkhatke thoramadugi warol pibada thoramapu gi warolda loilam mapu Indiana handak proxy war chathaduna Kangleipak muthanaba thawoina irang thokhallaga tawningbata tawriba asida Kangleicha singna ima leibak asi ngaklamdaba thoklabadi Kangleipak mutlamba yai oirakliba ahongba asida yawol tawriba yawoloi singna ireicha singa loinana karamba makhalgi yawol lantheng chathagani khangba amadi hai singna khongthang thangduna tongan ba thaurang sing lokhatuna manaba wakhalon amada sangsin minaba mathau tare haina phongdokhi